nahan Maitai Pangan driver ani khak aduga subcontractor su Maitai Pangan oise gari su haibati atopa community gi natte Maitai Pangan gi gari ni maming na bu mayang nan Manipur yam maming de lei bani ado sida makoina more gi police Manipur police ki be agui gi IB road agui gi berek sembada sembaga sida yam tapthina khubiraga gari su mun hauwa aduga phuraga su thadorappa moise yam haibadi yamna humiliate tawraga thadorappa se basi ki lai pai ba masa khangda basing do hari basing asi ngasi gi laingak na athu matamda makoi asi pharaga haibadi logi oiba chapchaba action lobiu laingak na masida haibadi ignore tawraga tolerate tawbase helmalle sigum basi lengata akoina thindri phoba pressure pre phoba lengat na ngasi boda masana duty masa khangna ngasi boda step amo pholo khata bagi mami mata ri base lengat na masi akoi yamna lengat apum oina yamna akoi lemjate haibase MNW gi makai gi thamjage Manipur pikraba sida thokpa thodok boda control tawba ngamdaba Manipur ki government ki property Manipur police ki property ki jagada berek saba do phoba suigum ba thabuk tawre ado thoiba thodok mafam jisu samrai phan air ga yam nakna ba mafam mori haibasi aduga Manipur police lei ba commando sing ko su yam nakna ba ado makoi da adu sensitive area ni haiba taragadi sensitive area ni na mayam na su launa re mori si lauragadi makoi suri ba thabuk suri ba sing ase makoi kaino ka da makoi da sepoi ngai da mukta na pisin biba kari kai adubu Maitai Pangan singja sugum ba driver sing innocent sing sida humiliate tawbase masi Maitai Pangan na ekoi yamna thamoi soe masi sigi consequence phazaroi tasengna masi consequence phazaroi athubuda hai ba kuki militant sing bu oiro kuki volunteer ni hai jo ba sing bu oiro khulai pai ba sing do karam baluk no karam bano ai kuki tawbuno su chengok piu aduga sarkar na su ekoi gi aduda chendari ba pose phabiyu